खुरुमजरी SKTV की मणिपुरी पावबु येंगबिरिबा पुमनमकपु खुंद्राकपम सनातोमिना तराम नोकजरी हानबदा मरुइबा पाव Manipur yauna laipak asigi state amasung union territory kunganithoi special intensive revision SIR pangthoknaba election commission of India na khangalakre हिंसा की अचौब चैथेंग नंगकिबा मफम सिंगदा बफर जोन मखाताना थंबा मथौ ताकिगनि हाइना डिप्यूटी चीफ मिनिस्टर नेपचा किपगेना फोंदोखरे अमसुंग मणिपुर की नहा ओइरिबा IT महिरोई अहुमना लैंडस्लाइड थोकदौरे हाइबा मांगजौनना खंगन बंगंबा AI मॉडल अमा पुथोखरे मॉडल असी चांगयेंग तौहनबिरनबा लैंगाकी पुकनिंग चिंगसिलकली हौजिक पाउ संदोक नपीजरी मणिपुर याउना लैपाक असिगी स्टेट अमसुंग यूनियन टेरिटोरी कुनगनिथोइदा स्पेशल इंटेंसिव रिविजन SIR पांगथोकनबा इलेक्शन कमीशन ऑफ इंडिया ना खंगलक्रे हिरमसिगी मतंग दंगरांग इलेक्शन कमीशन ऑफ इंडिया ECI गी सेक्रेटरी पवन दिवन ना लैपाक असिगी स्टेट तरागा तरेट अमसुंग यूनियन टेरिटोरी मंगागी चीफ इलेक्टोरल ऑफिसर सिंगदा अइब चेरोल थादुना SIR गी प्रिपेरेटरी एक्सरसाइज सही असिगी अप्रैल थादगी हौननबा खंगलखिबनी SIR गी थबक थौरम सिंह हौननबगी खंगलखिबा स्टेट अमसुंग यूनियन टेरिटोरी सिंह अददी मणिपुर आंध्र प्रदेश अरुणाचल प्रदेश चंडीगढ़ दादरा एंड नगर हवेली दमन एंड दीव हरियाणा हिमाचल प्रदेश जम्मू एंड कश्मीर झारखंड कर्नाटका लद्दाख महाराष्ट्र मेघालय मिजोरम नागालैंड दिल्ली की NCT ओडिशा पंजाब सिक्किम त्रिपुरा तेलंगाना अमदी उत्तराखंड हाइरिबा स्टेट अमसुंग यूनियन टेरिटोरी कुनगनिथोई असिगी स्पेशल इंटेंसिव रिविजन असी चही असिगी अप्रैल थादगी हौननबा पांदम थमली मरमदुना SIR गा मरी लैनबा थबक थौरम सिंह अथुबदा मपुंग फाना लोइसिनगदबनी हाइना चेरोल असिना स्टेट अमसुंग यूनियन टेरिटोरी कुनगनिथोई चीफ इलेक्टोरल ऑफिसर सिंगदा मखाताना खंगलकली पनबे याबदी ममांग चही की अक्टोबर तांग कुनगतरेता इंडिया की चीफ इलेक्शन कमिश्नर गणेश कुमार ने लैपाक सिनबा थुंगना SIR पांगथोकनबा लाउथोककिबनी SIR की पांदमदी इंडिया पुंबदा चटनरिबा इलेक्टोरल रोल सिंगदा अरानबा अमत यावहंदबा अप टू डेट ओहनबा अमसुंग इलेक्टोरल रोल दा इंडिया की सिटीजन खुदिंगमक यावहनबा अमदी लैपाक असिगी वोटर ओइबे यादबा सिंगना इलेक्टोरल रोल दगी लौथोकपनी मणिपुर की इरांग असिदा हिंसा की अचौब चैथेंग नंगकिबा मफम सिंगदा बफर जोन मखाताना थंबा मथौ ताई हाइना मणिपुर लेंगा की डिप्यूटी चीफ मिनिस्टर नेमचा किपगेना फोंदोक्रे वाफम असी नेशनल की पाउचे द हिंदू नलौबा अखनबा इंटरव्यू अमदा महकना फोंदोक्किबनी इंटरव्यू अदुदा कुकी जो अमसुंग मैते की मरकता बफर जोन थंबा मथौ तारिब्रा नत्रगना लौथोकपना चुम्ब्रा हाइना हंगबा वाहंगी पाउकुमदा डिप्यूटी चीफ मिनिस्टर नेपचा किपगेना हाई यस अमसुंग नो अनिमकना वाहंग असिगी पाउकुम ओइगनी अदुबु इरांग असिदा हिंसा की थौदोक कया थोक्तुना अचौब चैथेंग मायोकनखिबा मफमसिंगदा मखाताना बफर जोन थंबा मथौ तारी मियाम की अवा चैथेंग मपुंग फाना कोखनबदा मतम चंगनी लोइनना साफबा हाइबसिना अहानबा थौदांगनी हाइना महकना पाउकुम पीकी अनौब लैंगाक असिदा करी करंबा पांदम थंबगे हाइना हंगबा वाहंगदा नेमचा किपगेना मखाताना हाई मालेम की लैपाक कयादा नुपी ओइबिगी मिसिंग असी चादा यांखैरोमदी अदुमक ओइ मसिगी सक्तम मसी डेमोक्रेसीदा मियामगिदमक थोरकपा मतमदा ममी ताहनबा मथौ ताई लाइबक फबदी महाक मणिपुर की नुपी लक्तगी अहानबा डिप्यूटी चीफ मिनिस्टर ओइबा फंगले फिबम असिदा तंगदु लैताब पुरकनबा नुंगसी चानना लैमिन्ननबा अमदी पुन्ना चौखटमिनबगी पांदमदा थबक तौगनी चीफ मिनिस्टर युमनाम खेमचान की लुचिंग मखादा मियामना लैंगाक असिदा थमलंबा थाजब कया अदुदगी हेंदोकना थबक तौरकनी हाइबसी माकी थाजबनी हाइना नेमचा किपगेना फोंदोकी डिप्यूटी चीफ मिनिस्टर अमा ओइना तंगदु लैताब पुरकनबा होटनबदा करी करंबा थौदांग लौगदगी हाइबगी वाहंगदा नेमचा किपगेना हाई नुपी खुनाई असी महौसाना थौजाल हैबा अमसुंग पिना हैबा ओइगली चेक्सिना युम पानबा
mama amana ing tappa imung amagi yumfam tholibani madugi yumfam aduna tangdu laitaba kanglup amadi khunai semgat lakpada achauba thodang lawdaba nate masigi wakalon asina mang tharaga manipurgi nupi laktagi ahanba deputy chief minister ama oina miyamgi yaifanaba thabak tawgani haiba wafam mahakna thamki Imphal gi wangmada official oiba thodang sing matau karamna pangthokadagi haibagi matangda paukum piraduna deputy chief minister namcha kipgen hai Fibam na maram oiraga mahusagi maongda laingak lon gi thabak thauram sing pangthokpada nungai tabadi leigani adumakpu mahakna lawgadaba thodang di ahongba karisu leite constitution gi thodang pangthokpa haibasida mafam gi makha ponde official security agency amadi laingak ki colleague singa khutsamnaraga amadi tattana I pau faunaraga angamba thakta thabak tawgani amaromda irang asigi chaitheng fangliba mafam singa naknana leiraga thabak tawrabadi miyamna oiriba fibam sing mayek sengna khangmangamgani hainasu namcha kipgena makatana fongdoki Manipur da chingning khaiba landslide ki thogdok asi anauba natte adubu ingkumja lisingani kunga manga da landslide thokpagi chang khangwang wangduna chaurakna haukiba chahi asida chingning khaibagi thogdok landslide nifuga tare thoki aten mamatamda ka hena kanba nong chubagi thogdok toina thoklakpana landslide thokpagi chang hengat halakli masina mioiba khunai da piriba chaitheng kharada oiribasu hantha hananabagi wakalonda naha oiriba IT mahairoi ahumna landslide thokadaure haiba hana khanghan bangamba AI model ama puthokre Chingilamna ayamba saruk oiba Manipur gumba state asida asigumba anauba AI model asi changyeng tawhaningbagi apamba leiri hiramasigi matangda SKTV news ki chief reporter Ketramayum Premchandagi akanaba paugdam ama India ki awang nongpok lamda leiriba Manipur chingi phajaba kya leirabasu phajaba sugi marumda landslide toina thokpadagi miyamna khudong charaba kya mayoknari tongan maram kayana landslide thokhalabasu malinda aying asagi khalda chauna ahongba lakpadagi ohillakpa thawong singi manungda atenma matamda akanma nong chubagi thodok asina landslide hena thokhanaba maram oiri forest yam kok tharabani na direct rainfall sina rain drop mayam sina soil la thaba matam jida soil mayam erosion si yam high intensity da thui tapna sangna churaga na muk sai water mayam je percolate tawraga slope kumba kari gumba da stability later mafam da di miyoiba na interference thola ba bi lambi ka kuni khangde apu structure sajal kuni khangde yam sangna nong je churaga di lepna sum chu tharga di sing du percolate tawraga landslide thokpagi yamna chances yam wang Manipur da chahi amada nong chubagi chang ase chaurakna millimeter lisingamga chamri romni masimak nong marang kaina phangba mafam oide adubu ateno matamda ka hena kanba nong chubagi thodok asina tongan khudong chadaba kya piri haukiba chahi lisingani kun manga rasu asigumba ateno matamda akanba nong chubagi thodok kaya thoki masina landslide kya thoknaba maram oikhe Malem gi aying asa nongju nongshada ahongma chawna lakpadagi oirakliba nongchubagi mong asi yenglaga chinggi mafam singda landslide thoktringaida section thorang lahu bhaibasi yamna maru oiba thorang oiri hojik fawba Manipur lenga ki oina matik chaba early warning system leibagi mami tadri adubu matang asida lakning mawafamdi naha oiriba IT mahiroi ahumna landslide thokadawri haibasi mangjona khanghan bangamba artificial intelligence model ama mai pakna puthokhiba sini model ase department of IT na mapungoina thodang loduna hadakta pangthokhiba tech sprint Manipur 1.0 haina mingthonba pung nipunipan gi oiba artificial intelligence hackathon da anishuba position takhe tholakadaba jingdagi akhona ngak thongnabada khoje early prediction tawdawuneba prediction taw taragadi sumaina akhona authority akhoi model ji matungina authority hai tare ko ari kodamone jingi district laiba jingi mai police station laiba jingi akhoi gi model jina information piduneba sumaina nong tare andraga sumaina akhoi ahong changes khar leire landslide thokpa yai haibajo adu maina prediction pi taragadi akhoida
प्रजा मैम ओइगसु प्रजा मैang लेकिदि ऑथोरिटी सिंगदा लॉस ओइगदब मैम दो कोइन प्रिडिक्ट तौना भादी ngakthoknaba hai tare ko anmai tawga semjirapon satellite fangada data haibdi elevation gumba magi nong gi sang napi kayam hawi panbi kayam hawi AI model amda fit toselakanda magi risk am tholakani ba risk sida ma se risk wangbra adedi moderate laibra adui matungina si risk awang ba jaka sida red oigani ba aduga risk khara moderate ba jaka sida na yellow oigani ba aduga sigi risk awang ba jaka sida sir akoina sensor khin ga dawne ba sida ju ulle slope ki rainfall ki vegetation ki adedi magi kam stable oi de do aduga sigi sida sensor khille habina sensor manungi data sensor da low do sina soil moisture lowni magi till hadi magi kano do slope to adu su lowni adedi mai vibration su lowni ba adu sigi je amuk atopa AI model amada thajala hadi mana si risk predictor ka dene risk predictor matungda mana matam kya matungda thokpa yai si ulaka dene ba adu kai gino koina satellite to dang tok dobida ground station je high target satellite sina ground station na ko je real time to bunga me satellite to phangwa data ji di khuda ki phangde real time to bunga mi aduga haidi sol moisture gum je di lebak manung lei pot ji satellite u bungam de da adugi akoina ground station na mane landslide prediction oivenina government ki project oina sembe aba tie up tawraga sembe aba project ama oina semjagibane adui matakta akhoi gi je Viksit Bharat ki vision gi matungina su semjai amadi sustainable development goal ga su align tawraga su semjai hai tar mayam gi kanana ba amadi mayam je awa ana do tadrikanda khangwa ngamna gi damakta semjaba project ama oivenina government ga chatpa ngamagadi yam nungai jagani nongju nungsagi khalda ahongbu lakpana pirakpa khudongchadaba amadi awaba simdagi kharada oirabasu ngakthokpa ngamnaba science amadi technology da yumfam oiba anoba thorang singda miyeng changba sisu climate change na pirakpa chaitheng mayok nanaba upai amadi oigadori bra haibasi kananingai oiri SKTV news kidamak pauram jariba khetri mayum premchan Imphal Sakhang daba singna Naharol Thaudang Pauchegi editor Khoirom Loya Lakpabu Tamthina Furambagi Thaung adubu yaning daba fongdoktuna ngasi All Manipur Working Journalists Union Amju Amadi Editor Guilds Manipur EGM na wakat mifam chathakre Kaisampat Laimajam Laikai da Laiba Yaifa Thauni Community Hall da pangtokpa wakat mifam aduda Paumida Aki Akhang Piba Tauganu Paumida Khut Thaba Yaning de Haibana Chingba placard Kayasu Sizinaki wakat mifam aduda Sarukya Kiba Amju gi President Asem Bhaktana Hai Senior Journalist Amabu Life Attempt Taurakpa Haibasi Condemn Tau A Thokriba Thaudok asi kanana kari maramgi thokan kibano haibadu khangdaba maramna achum aran puthokpa ngamhandre fana nungaina daba natraga asoiba yaurabasu journalist amadi editor singi platform ama oina leiriba EGM amadi amjuda mangjona pau piduna asoi aran sing semdok nabagi tanja pibiu Laipak miyam gi thaugal tauriba journalist singda asigumba thabak chatharakpa haibasi yaba ngamloi haina mahakna fongdoki wakat mifam adugi matungda senior journalist Khoirom Loya Lakpa Furambagi matangda Manipur gi chief minister Yumnam Khemchanda Amju amadi EGM na point mari yauba memorandum amasu pisinki memorandum aduda palliba wafam singdi Khoirom Loya Lakpada attack chatharam libasing adugi mayokta FIR ama register taugadabani Athubada Thaudok aduda Cheneriba Mioising Masak Khangdoktuna Fagadabani State asida Mathau Tauriba journalist reporter amadi editor sing ngak senbagi khongthang lokat pagaloina aki akhang pirakpa singdegi ngak thoknana bakhona biu haibana chingba wafam sing asini panbe abadi hauki batang taragani pangi numidangda Imphal East district ki manung chanba hata cemetery manakta Naharol Thaudanggi Pauchegi editor Khoirom Loya Lakpabu Sakhangdaba miyoi kharana attack tawram kibani Naharol Thaudanggi editor na live event torpa khawang kana maram su khangdaba ana koi khagani koi pamjari se kari maram dino moda live event torse aduga koi rulam leje kudisu koi da kai gumba koi ki ni media person editor wagera journalist sigi kai gumba ergade koi da hana haibiu koi su to koi abung lamma ya koi ki school leje adu manung ko chalaga de koi na adu gi jama koi num to jagani ngamdragana loge me tu da gum agi editor ki sumo guilds ki sumo jile ramani
ꯃꯣꯏꯒꯤ ꯁꯨꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯒꯗꯕꯗꯨ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯦ ꯑꯗ ꯇꯧꯕꯤꯔꯤꯕ ꯃꯁꯤꯗ ꯃꯁꯤꯕꯨ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯣ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯌꯣꯕ ꯑꯗꯨꯅ ꯁꯨꯝꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯏ North East State Singda Ladiba illegal immigrant Singda citizenship ki status piba yaroi Manipur yauna awang nongpok lamdamgi yalomi Singda sokpa yaba thabak thorum Singda North East Student Organization NESO amadi All Manipur Student Union MSU na khak yenglaga laithok loi haina NESO gi Assistant General Secretary W Sanatomba Maitei na fongdokre iramasigi matang da ngasi pangtokpa paugi mifam amada W Sanatomba na hai citizenship amendment एक CAA की मायोक्ता सुप्रीम कोर्ट थारकपा इंडिया की अपुनबा पेटिशन चनी की मनुंगदा ऑल असम स्टूडेंट यूनियन AASU अमदी नेसो न थाकिबा पेटिशन असिगा खेनब खरा लई असम अमदी त्रिपुरा की ओइना केस असिगी हियरिंग चथरकपदा ngarang सुप्रीम कोर्ट की चीफ जस्टिस याउबा जस अहुम की बेंच अमना चही असिगी मे तांग मंगा दगी AASU अमदी नेसो न थाकिबा पेटिशन असिगी ओना ओइना तोंगाना खनदुना फाइनल हियरिंग हौरगनी हाइना ऑर्डर थोकी नॉर्थ ईस्ट स्टेट असि हानदगी इलीगल इमिग्रेंट की चैथेंग नंगलगा लाकली CAA की ओइना कुमजा लिसिंगनी तरागा मरी की दिसंबर थागी ममांगदा चंगकपा बांग्लादेश पाकिस्तान अमदी अफगानिस्तान की नॉन मुस्लिम सिंह डॉक्यूमेंट अमत याउद्रबसु इंडिया की सिटीजनशिप की दमक अप्लाई तौबदा अयाबा पीरी अदुबो ILP चटनरिबा मणिपुर मिजोराम नागालैंड अमदी अरुणाचल प्रदेश अमदी कॉन्स्टिट्यूशन की 6 शेड्यूल एरिया ओरिबा मेघालय अमदी त्रिपुरा की मफम अयाम्बदा एक असि चटनरोई अदुमोइनमक आसाम की ओइना चादा हुम्बुद्रा की एरिया ददी CAA असि इम्प्लीमेंट तौगदौरी NRC तौख्रबा फाउबा चयेतनबा कया लेरिबा आसामदा करिगुम्बा CAA असि आसामदा चटनरकपा तारबदी अवांग नोंगपोक लमदमगी स्टेट सिंगी मनुंगदा डेमोग्राफिक चैलेंज अमा लाकनी लोनना पॉलिटिकली अमसुंग इकोनॉमिकली थ्रेट लाकपगी फिबम सु लेरकनी नेसो की चार्टर ऑफ डिमांड की मनुंग चन्ना अवांग नोंगपोक लमदम की स्टेट खुदिंगमक्ता NRC तौगदबनी हाइबा वाफम लेख्रबनी NRC तौदना सेंसस तौब यारोय हाइबसी नेसो की अचेतप फिरेपनी हाइनसु महागना मखाताना फोंगदोकी नॉर्थ ईस्ट स्टेट हाइबसी हाना इलीगल इमिग्रेंट की अखोगी ऑलरेडी प्रॉब्लम अखोगी फेस तौरबा लेरबनेबा अखोगी नॉर्थ ईस्ट स्टेट सिदा पॉलिटिकली इकोनॉमिकली अदुगा अखोगी अखोगी थ्रेट लापा इट मे बी हिंदू इट मे बी मुस्लिम इट मे बी मैतै इट मे बी नागा इलीगल इमिग्रेंट इज इलीगल इमिग्रेंट अमता सिटीजनशिप पीबा यारोय मसी नेसो अमसुंग आसु अमसुंग नॉर्थ ईस्ट लेरिबा तोंगान तोंगान बे इंडिजिनस पीपल सिंगी मसी याम सेट स्टेन नेबा हौजिक चथगदौरिबा मे 5 तकी हौगदौरिबा फाइनल हियरिंग सिगी मतुंगिना करी हागे हाबे मतमदा कोइगी काना मरोइना सोलिबा असम अमसुंग त्रिपुरा से कोइ तोंगाना खनगनी हाबे सिबावदा नेसोना थेंखांग कयादा होना जरक्तुना लाकपा अदुगुंबसी कोइगी माइ पाकपगी फंगबगी लंबिरोमदा याम नक्सलए मयामनसु सपोर्ट तौबियु अमदी तुंगदा लाकदौरिबा कोइगी इंडिजिनस पीपल द सोकपा याबा थबक थौरमसिंगदा नेसो अमसुंग एमसु ना तुमिने येंगदना लेरोय अदुम मायोक नगनी हाइना थमजरी पाउगी मरकथना अटेंबा ब्रेक अमा SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahunbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंगदा मयाम बो मुकना तराम नोकचुरी मखाताबा पाउ लमदम असिगी महाइसंग सिंगदा तमनरिबा टेक्स्ट बुक पुमनमक ऑफिशियल ओइरबा मणिपुरी लोनदा फंगननबा मणिपुरी स्टूडेंट फेडरेशन MSF की मिहुत कांगबु अमना चीफ मिनिस्टर युमनाम खेमचांदा मेमोरेंडम अमंग असि पिसिनख्रे MSF की प्रेसिडेंट अमसुंग जनरल सेक्रेटरी न खुद एक पीरगा चीफ मिनिस्टर पिसिन किबा पॉइंट मंगागी मेमोरेंडम अदुदा यावबा मरुओइबा वाफम सिंगदी NEP 2020 की मतुंग इनसु
mahai masing tambada lamdam natraga mafam adugi maruoiba londa takpi tambinanaba hairi maramaduna Indian Constitution ge nipan suba schedule da sakhanglaba Manipuri londa textbook sing pak sana phanghananaba khongthang paikat piu Manipuri loan gi vocabulary asi hena chawkhat anabagi dam thabak asi DLPI amadi Manipur Lengakna Dictionary Encyclopedia amadi subject ki oiba standard glossary sing thamnanaba hotnabiu NEP 2020 na thamliba pandam gi matung ina Manipuri londa mahi tamnanabagi thaurang ama lakliba asida course pumnamaki textbook reference book competitive exam book amadi study material sing Manipuri londa marang kaina fangnanaba thaurang amata paikhat palaitri hiramasida lengakna yengsinduna mathau taba khongthang lokhat piyo haibana chingba wafam sing asi thabakta onthoknanaba memorandum aduda palli Leungting Relief Camp da changjafam lauriba lanjenariba singda khudung chaba kaya fanghanbagal mari leinana pangthokpa thauramda cycle AC gi MLA Kimnio Hangsing su saruk yakre Leungtin amasung cycle gi SDO sing amadi cycle police station gi OC yauna pangthokpa thauram aduda lanjenariba imong singda one time assistant piba yauna irang asida yummai chakraba singda ani shuba installment gi send firm su yentoki lanjenariba singi khallaga paikalakpa asigumba thaurang sing asina kharada oirabasu safahanba ngamlagani irang asida awaba nanglaba miyam mahausagum ikai khumnana hingba ngamnanaba angamba thakta honagani haina MLA Kimnio Hangsingna phongdoki Waithau Chengai Chingda Puwariga Sago Naduna Ladiba Imoinu Lairembi gi Khubam Kannanaba Chengai Ching Imoinu Lairembi Thogal Lupna Khubam Asigida Makta Yumbi Ahum Katuna Nauna Sagat Pahokre Hiramasiga Mari Lenana Lup Asigi Mihut Kaisam Ragumani Nahai Malemgi Oina World Day of Social Justice Haina Palen Taunariba Ngasigi Numit Asida Waithau Nungai Kungangi Chengai Ching haina khangnaba mafam asida puariga sagonaba amadi ningsingba thoktraba matamdagi leiraklaba imoinu leimarel ahong achaubigi khubam masi kannanaba semkat pahobani mafam asida ahanba oina kumja lising ani kunga marigi February tang taraga marida lairembi laisang sananaba urep uyung tamki madugi matung ibudau pakhangbagi firal chingkatuna katki matam aduda thongju AC gi MLA oiramba Bisesor amadi Lilong AC gi MLA anina kumja lising amaga chamapan Marifudara thoida pinaramba khutye ki matung ina laifam changlaba matung thabak thaurum kaya asi paikhat pahorakpani Khubam asi kannanaba amadi semgat sagatnaba hotnabada tongan ba maikei kayadagi mateng panglakpa singbu lubasigi maikei dagi thagatpa phongdoki Reading the cultural landscape, tourism, heritage and society in Northeast India with special reference to Manipur Hiramda Numit Nini Chathagadaba National Seminar among us Thawbal College ta Hogdokre Thawbal College ki Department of Geography na Indira Gandhi National Center of Arts Regional Center Guwahati ga Khutsam Naraga Pangthokpa Seminar Hogdokpagi Thauram aduda Thawbal College ki Principal Professor A Nabachandrana Haikibada National gi thakta numit nini gi seminar amasinba asi chawthokpa fawi seminar asida online amadi offline da saruk yariba delegate singna mapung phaba seminar ama ohen minasi college asigi oja singna thauna puthoktuna asigomba multidisciplinary oiba seminar sing toina sinanaba hotnabiu teaching learning khaktana mapung phaba ngamdaba maramna multidisciplinary asi aduki matik mathautai haina mahakna phongdoki aina haijaningbadi yam samna koi oja singsisu khawna lingjen puthokpiduna sumba multidisciplinary oiba seminar sing kharga sinbiu teaching learning khaktana education gi mapung phadabina kharga sinbiu koi college da subject tara tre maki seminar abam siladi sahi inda dum paisa su yam chatkani aduga mapung su pharoi punjan laga multidisciplinary oiba mongda seminar sing sinbiu haiba amadi sinmina si haiba mapam thamjage India ki Cerebral Palsy CP Football Camp ta saruk yaruna bagi damak Manipur gi CP Football Sanaroi Mari amadi team manager ngasi Gwalior gi damak Imphal thadokre football camp asi Gwalior da leiba Center for
Disability Sports ta lakliba tang kunga mathoidagi mathang tha Mars ki tang taraga mari fawba pangthokadabani Camp asida saruk yagadoriba Manipur gi CP football sanaroi sing adudi Nikhil Barun Yumnam Khagokpam Ronaldo Moirangthem Jiten amasung Waikom Clinton ni aduga team manager oina Spatic Society Manipur gi secretary Laishram Tokendra Riki na oiri pangthokadoriba camp asigi matangda Laishram Tokendra Riki na fongdokibada Chathagadoriba camp asi trial ni masidagi khanggatlaba sanaroi sing aduna United Kingdom da pangthokadaba World CP Football Championship da India gi mot silaga saruk yagani trial asigidamak Manipur dagi sanaroi manga khalakpani 7A side team sem nanabagi trial asigidamak Manipur dagi sanaroi manga khalakpa asimak chautuk chaningai ni haina mahakna fongdoki CP Football National gi camp ta Gwalior da tang kumbathoi dagi reporter ga mas ki tang taramari bhau trial ni aduga sidagi select tawraba kangbo sinsi World CP Football Championship UK da tawada wadugi selection trial tawra doirabani sida koi gi Manipur dagi players manga khale 7A side ta manga khalak pai che yam chawa number ni aduna cerebral palsy da natana koi person with disability sangang sinsi grassroots level dagi groom tawragadi sidagi enna koi gi sports person sin tholakani haina mayam da thamjage Langthabal Mantri Khong Chingtakta Nauna Saba Loiraba Artificial Football Turf Ground ngasi haunabi matung ina sangaduna miyam da khutsinakre Sports Club Manipur na silaga pangthokpa Artificial Football Turf sangabagi thoram aduda Manipur Olympic Association gi President Elangbam Sunil Manipur Olympic Association gi Vice President Rajendra amadi Hockey Olympian Kadramayum Thoibana Chingba miyoi kayana saruk yaki Thorom aduga mari lenana Sports Club Manipur gi proprietor Elangbam Johnson na fongdok rakpada Artificial Football Turf Ground ama hangdoktuna miyam da kutsinariba asi multi-discipline sports ki mafam ama linkhatnaba Sport Club Manipur na hotnabani state asida leidiba artificial football turf singdagi ngasi miyam da kutsinariba turf asina chatnaba yaba fi lauraga hogalakliba sanaroi amadi naharol singbu mayai kabani sadagi lapna leinanaba thaurang asi paikhatbani matam amada lekai singda leiramba lampak sing tangai fadabadagi Community Hall Sajinbagi Fibam Amada Lakli, Masina Lekai da Sports ki iho ama sagat na bakot na bada awaba kaya mayok na dabanate, Asigumba awaba sing asidagi karada oirabasu kok na nabagi pandam da turf asi, semgat pani haina mahakna makataki. Manipur gi state level ko national level da ekoi gi hena sanaroi sing asina football masana asibu pamokpa adagi masina hena akoi gi hawle naharol sing da ekoi gi nisa gi mayok tasu thengnaba ngangoda badu gumba lambi ema oiganina gi wakalon dasu adam sangna asigumba facility amatang linkatpa ngamagadi na khallaga leijarakoni adu pham da mayam linkhalakpa dum haina yamna chamba asigumba gi lamdam sigi sanaroi sing gi damakta asigumba facility ema ngasi myam da akoi dokchaba ngame adu aina akoi gi sports club Manipur sigi akoi gi proprietor ama oina taseng badi akoi sanaroi sidamata ka si katholaba adugumba kainoni masidai sira ngamba koi sanaroi sing asina lakpiu aduga yam reasonable oiba koi mamalda sanaroi sing asida adugi khudong chaba do pijagadori Aroibada maroiba pausing amuka hana pijari Manipur yauna Laipak asigi state amasung union territory kunganito ida special intensive revision SIR pangthoknaba election commission of India na khangalakre Hingsagi achauba chaitheng nangkiba mafam singda buffer zone makhata na thamba mathau takigani haina deputy chief minister Namcha Kipgena fongdokhe amasung Manipur gi naha oiriba IT mahairoi ahumna landslide thokadore haiba mangjongna khangan bangamba AI model ama puthokre model asi changyeng tawan binanaba lenga ki pokning chingsilakli Matang asida bulletin asi loisinjare Manipur miyam gi punsida khwaidigi ena maru oiba state asigi leipak asigi amadi malem gi e pau singidamak SKTV news po miyeng taduna lebiu kurumjari